ꯃꯤꯍꯥꯠꯄꯨꯡ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯈꯤ ꯍꯥꯏꯕꯅꯣ? ꯃꯤꯌꯥꯝꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯤꯍꯥꯠꯄꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯑꯁꯦꯡꯕ ꯂꯩꯉꯥꯛꯂꯣꯏ ꯑꯃꯃꯝ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯒꯗꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯥꯊꯤꯔꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯅꯤ꯫ ꯊꯥ 9 ꯍꯟꯖꯤꯜꯂꯛꯂꯕ ꯂꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤꯡ ꯈꯪꯗꯅ ꯍꯜꯂꯛꯂꯤ꯫ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠ ꯅꯠꯇꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯅꯁꯨ ꯌꯥꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯝꯃꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ MLAꯁꯤꯡꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯇꯥꯛꯆꯕꯅꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯥꯟꯅꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯑꯣꯡꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯆꯍꯤ 5,000 ꯍꯦꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯅꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯅꯝꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯇꯤꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯅꯤꯡꯈꯥ ꯇꯝꯕ ꯑꯃꯨꯛ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯅꯤꯡꯈꯥ ꯇꯝꯕ ꯁꯣꯏꯗꯅ ꯐꯪꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯃꯈꯥ ꯁꯥꯡꯊꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯤꯍꯥꯠꯄꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯤ ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯄꯨ ꯃꯤꯀꯞ ꯊꯣꯛꯍꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕꯤꯌꯨ꯫ ꯃꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯖꯔꯤꯕꯁꯤ꯫ ꯃꯤꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫